Myanmar military junta na lengakpa sahi mari fakraba matung Leibak asida civil war thoktuna mioi kayagi punsi manglingai seirak asida Myanmar junta na thamlakhiba emergency Thaa taruk amaga sangdokre Hairi military junta gi lanmi sing ayamba lanfam kayada ethnic minority armed group singi makuta maithiba kaya nanglakli military junta singna thengnariba khudong sadaba sing asi yenglaga ethnic minority sing asibu laksinabagi pandamda National Defense amati Security Council gi apunba member singna kupna khanaraba matung 228 Constitution gi Section 425 ki makhada Leibak asida emergency Thaa taruk makhata na thamjinaba Warep Loukhre Hairi military junta na saliba sahi asida Myanmar da election pangthoknaba thaurang tauramba adu aremba taragani emergency thamlingai manungda mikhal pangthokpa yadaba maramna Myanmar da amuk hana tangdu leitadaba fibam ama mayok narakpa yai haina paw asina makhatari Investigator singi maikai fongdorokpagi matung inna Singapore na Myanmar military junta da dollar million samaga yangkai gi oigadaba thau supply tawduna air strike tawbada sizinahale haina fongdorakre Singapore gi Intira Resource Militant na Myanmar gi subsidiary gi kutangda junta na control tawriba Myanmar gi thau amadi gas enterprises da dollar million samaga yangkai gi senfam oigadaba thau supply tawduna lakhibani hairi Haukiba irai numita Mizoram Lengpui Airport agi Indigo flight amada New Delhi tamna satnaba honaraba nupi ama nongmai maruka konana Lengpui Airport ki security na fagat pangamkre hana press na fangba paw amana khangalakli paw asina makha taraduna hai security na farba nupi adu Chorchandpur district ki manungsan na laiba Tuibong dagi masagi sahi kungatare surabi ti nemnaino kawi hairi nupi asigi baggage airport security personnel singna set toba matamda Kapa yariba 7.62 mm gi nongmai maru khara yauramba thingnarakibani hairi thaudok asiga mari leinana arm ek ki makhada nupi sigi mathakta case ama register tawkhre haina paw asina makhatari America ki passenger humpu puba airline gi plane amaga US Army Black Hawk helicopter amaga thengaina bada Leibak adu da seliba Potomac Turel gi mathakta pokhai kre hairi Leibak tiba thaudok asi haukiba yum safesta numita thokibani plane asida passenger humpu amadi crew member mari punna mioi humpu ga mari loina ki amadi US Army gi helicopter adu da US Army gi mioi ahum tong ki hairi American airline gi plane asiga US military helicopter ga thengaina kiba thaudok adu da hauzik fawgi oina mioi taraga nipan gi asiba haksang fangba ngamkre Makata na thiba humbagi thabak sathari hairi US President Donald Trump na thaudok asi Leibak thiba thaudok ni haina fongdok kiba ka loina na laikitraba singi imung manunggi awabadasu saruk yari hairi Haukiba sahida Bangladesh da Mahiroi singna Paksana akan mamong da khongjang sangsinduna Bangladesh ki Prime Minister oiramba Sheikh Hasina bo mahaki famdagi singthakraba matung second wave oina Bangladesh ki Mahiroi singna khongjang sangsinaba thaurang taurakpana maram oiraga Bangladesh interim government gi luchingba Mohammad Yunus ki maraibak Sheikh Hasina da takiba maraibak aduga sab manana taba yana leire haina official oiba report amana khangalakli report asina makha taraduna hai haukiba ningthokaba numita Dhaka University da affiliate tauba college taret ki Mahiroi singna khongjang sangsinduna demand taruk pinaba taksin kre hariba demand taruk adugi manungda Dhaka University dagi tonganba maning makha tamba university ama semba amadi demand asi bukhananaba meeting pangthoknaba khangan kibani hariba demand asi thabakta onthoknaba Mahiroi singna matam thakibana maram moiraga interim government gi luchingba Mohammad Yunus tamba ngamdaba fibam amada leire hairi Mahiroi singna taliba demand asi karigumba meeting pangthoktuna khananaba thaurang paikhatrabadi akanba khongjang kaya sangsingani haina Mahiroi singna section wa thamakre haina paw asina makhatari Imphal East District ki manungsan na laiba Thamnaba pokpi Yangang pokpi uyok singda kuki lamhenba sing sangsilaktuna cross yung silakiba do lainga ki maikai dagi mafam aduda mathau tawriba security personnel singda paw piduna cross adu lauthok hankraba matung mafam aduda dambur khanjinduna laisiliba kuki sing ado ngarang numit yung matung pung 3 minute 13 tarakpa dwaida
security personnel sing sangsindu mafam madudagi cookie sing adu tanthokre hairi press tagi fangba pau gi matung inna mafam madugi khunja singna fongdorpada uyok sing asida hauzik samaga taraga mapan suba border security force BSF leirakli adubo awang thangba sarukta leiriba thambal bangkar haina khangnaba mafam asida nipan suba mahar regiment deploy torokli bani hairi uyok singi mathakta deploy toriba security personnel singi sana thaknaba ising maising puthok pusin tawbada khudong sana bani haiduna meter samaga yankhairom sangba lambi ama semba hogatluraba matung cookie singna athingba pirakpadagi lambi asi semba loisindana leirakibani masida sunatana uyok sing asibu cookie singna saibol village haina maming thonjilambagi thodok fawba thokiba leikrabani amadi uyok sing asiga tainabada leiba faimol gi area da maitailon thokdaba cookie lalhauba KNB ni singnaba khulai paiba mioi khara sangsilakpa thingnare hairi thodok asiga mari lainana atuba matamda laingakna miyeng sangbiu haina maikai dongi praja singna fongdorokli Imphal West Kakching Amadi Thobal area da Senkai Tumkai kidnapping Amadi Anoba Kader Singh recruit Taubada Senabani Haiba Aina Tingraba Lalho Loop KCP Taibang Nganbagi active Kader Ama Kaksing District ke Waikong Police Station gi manung sanalaiba Langmaidong Mamang Awang Lekai dagi police na fagat kre hairi police na faraba miyoyadu masagi sahi kuntra suraba Laisang Them Rajesh Singh Elias Malengan ba kawi hairi miyoya sidagi mobile phone ahum pen card ama Aadhaar card ama voter card ama galoinana seloina lupa listing ani gasani fu yauba wallet ama recover tawang ngamkre hairi nakalamorom da Imphal West District ke Pasoi Police Station gi manung sanalaiba Kumbong Bazar dagi aina tingraba lalholo NRFM gi active member ama fagat pangamkre hairi police na farba miyoyadu masagi sahi yangkai suraba Maitram Somorjit Singh Elias Pibarel Elias Tacho Elias Ibai kawi hairi miyoya sidagi magazine yauba .32 pistol ama kapayariba 7.65 mm maru ani mobile handset mga pen card ama voter card ama driving license ama galoinana seloina lupa listing nipan yauba wallet ama recover tawang ngkre hairi Chief Minister N. Biren Singh Midyeng Makada Warondra ki sangsilakpa khongtanggi sarugam oina Tengnopal Police Border Security Force BSF Assam Rifle Forest Department official amadi local authority gi apunba combined team amana Tengnopal subdivision gi manungsan na laiba khudai khulensing sang parenga tharamba popi lam ekar kungama yanthatuna mangan ki baka loinana police na FIR amasu register tawkre haina paw sina makatari